ngasi oiba tongan tongan ba page kharagi poseng collection tawbagi manungda iduning tawhairiba page asina phongdokpagi matung ina March 15 phawbagi manungda cycle gi saijang balance ki chip hat permission masala surrender tawranaba Churachandpur dagi chungthu NP gi president na cycle na laklaga warning tawkhre haibo pham asina ahan boina khudol tamjagi amade video asibu meng tabiri punamakpu loktak mapau updates ki mekai dagi taramna okchabaga loinana ikai khumna bu uchari amasong soiki lan kibada ngakpiu haiba wafam thamjari master manga phawbugi manungda cycle gi saijang balance ki chip hat permission masana surrender tawranaba Churachandpur dagi chungthu NP gi president na cycle da laklaga warning tawkhre cycle manungda leiba saijang balance ki chip lalthang dingel ngarang 8 March numidang pung 8 dagina 8 makhai taba adwaida masak khangdaba khulai paiba khara mayumda laklaga nomoina kaplaga halamle thodok adu cycle gi manungda chungthu tribe singi activities kan khalakpa amadi territory political supremacy area domination toba hengalakpaga loinana chungthu tribe supremacy cycle gi manungda tarukliba asi taruktanaba atopa kanglub singna tarukpa oiramgadra haina chingnari March tarukta chungthu tribe ki chief village chairman thokthang leader na chungthu tribe kaktigi oiba mifam ama cycle gi manungda pangthokhi mifam aduda maitai kuki landagi chelaktuna leiba chungthu refugee singi yum sabiraga leidana ba mafam saijang village ki chief laikhidraba lalthang jingel na puthokna ba warep nakhi hairiba saijang village asi makeng village karomi nagagi lamni kuki naga landa makeng village thadoklamlaga chenkhibani lalthang jingel da senarambani nagana lam yontoklamban nate matam kharagi awaiba lamni mafam asida chongthu refugee singi yum sananaba warep laukibani panba yabadi cycle da refugee oina leidiba mayam asigi yum sananaba kuki NP kotu dasu yum sapam lam thiduna government ki mateng loraga sananaba honaribani kuki NP kotu na yum sananaba plan tawriba bungpi area asi chongthu tribe singdi location adu pamphatte tokhaina chongthu khaktagi oina yum sananaba honarakliba asi kuki NP gi knowledge leibra natraga leitabra yanaba leikhibra haiba khangma ngamdri KNAB gi activities kangpokpi amadi Churachandpur da hengalakpadagi atoppa kuki rebel group singda achauba threat ama mayoknaba haukrabani masing yamlaba KNAB cadre sinai kem amadi yengangpokpi da leiri kangpokpi side romda KNAB singasi KLAT tokthang haina maming lotlaga leibani songthugi mamingda KNAB na Manipur work torokpa asina Churachandpur amadi kangpokpi da cadre recruit tawba operational area control torokpa advantage leiri nota songthu hariba tribe asi recognized tribe nate political advantage launana ba segbalakpa concept narratives ni example kuki thadau speaking jo haiba gummani dingel hariba tribe asi thadau speaking official 30 tribe ki manungda chande chongthu tribe hariba asi ki makhada leibani kuki singi problem asi anau ba theory narratives mayam puthorakpa tribe amada supremacy control taunana ba honarakpa natraga unification taunana ba honarakpa asina oiri makhoi masagi original history facta mathanta lepsa duna chachaba ngamdri history semdokpa loidri panba yabadi kangpokpi abadi cycle ani gi marakta June 2023 dagi lan taunana ba sem sadana leinakhibani May da maitai ga lan tawkhibadagi makhoi khatnaba toklaga maitai gi matakta oina lan takhibani maitai ku ki lan loibaga ki manungda amuk achauba lan thorokhigani haiba wafam page asina phangdokli makha satarakpada AT gi luching purel korongan ba khuman gi page tagi post amani khak lokhot chadaga thamjagi mabung tarit ki thawai thaba tonbu hanubi na takthok tuna phan ki wari asi changai wari nate ipa ipu singna pawru oina taktuna thamlamba wari ni mabung tarit haibadi salaisa singbuni makhoi gi thawai haibadi ilaibak sibuni hanubi asina lauri ba saktamna wakhal sonba tungi khandaba singna maraibak mapuruk mangangani haibani mabung tarena amatta oibagi lingjel amadi loksingna thabaton kankhiba gumna salaisa punamak amatta oina punsinduna iraibak ipuruk kanaba honaba natana lambi leite haiba wafam phongdokli makhatana hotpu honaradi adum mahi fangi handak AT gi islinaw singna thabak shuba nomba sana khonaba amadi iraibak ki damak lauriba thodang ase aikhogi tungi mirolda mami tahanduna arangba amakpa yaugdaba iraibak ipuru amma semlasi hairi AT na maitai sing kanna punchinaba honarakpada khwaidagi aikoina wabasi thainadagi yanaraktaba nungsinarakti haiba khulsing asani masi taisinaba honaba khul laikai gi wakal thadoklaga laibaki oiba achauba wakal khalanbaga loinana lawai imphal gi wakhalon asi manganchi hairi
मखा चथरकपदा नेशनल हाईवे 2 दा लमदम असिगी तंगाई फदना नोमदा चंगद्रबा याद्रबा पोचै पुदुना लाकपा गरी अहुम हाइरिबा लंबी असिदा अपनबा यावदुना पुसिलखरे मखा ताना पोचै पुसिलकपदा खुदोंथीबा थोक्तनबगी दमक चिंगनगाई ओइबा मफमसिंगदा सिक्योरिटी फोर्स ना कनबा चेक्सिन थराव लखटखी मणिपुर डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगी दमक चिंग अमसुंग तमदा पुना चेक पॉइंट चामगा मपन हांगदुना अचत अवंगसिंग चेक तौबगी थबक चथखरे हाइना मणिपुर पुलिस कंट्रोल रूम दा थतरokpa चेरोला मन खंगलगली मखा चथरक क्वाकैथल 360 है पेज की पोस्ट लौटचरग थमजगे ब्रेकिंग न्यूज कुकी पौजाखु गुइते दिल्ली पुलिस ना एफआईआर पालना एक्शन लौटप हौख्रे है अंडर द सेक्शन 3536 BNSS दिल्ली की मखादने है मखा सतरकपद नुंथिल पाउसे की चिफोंग पंदमदगी लौटचरग थमजगे कुकी जो सिंह मतम कक्तब सटडाउन चथरी फ्री मूवमेंट की मयोक्ता कांगपोक्पी की डिस्ट्रिक्ट ngarang कुकी मियामना संगसिन की खोंगजंगदा सिक्योरिटी फोर्स का मुकनबदा खोंगजंग संगसिन बदा सरुक याबा कुकी नाहा अमा लैखिदबा अमदी कया अमा असो अपन नंखिबा थौदोक यानिंगदबा फोंगतोक्तुना कुकी लुपसिंगना कुकी ताबा मफमसिंगदा कौखिबा टोटल शटडाउन की खोंगजंगना सिंगी डिस्ट्रिक्ट सिंगदा मौसा की पुंसीदा चावना अकाइबा पीखरे KSO कुकी जो काउंसिल अमदी कुकी इनपीना मपुंग ओइना ngarang नुमिदांगतगी हौदुना कौखिबा मतम कक्तबा टोटल शटडाउन की खोंगजंग सौगतपा मियोय कयाना नेशनल हाईवे 2 की कांगपोक्पी डिस्ट्रिक्ट के मनुंगी मफम कयादा थोरक्तुना लंबीदा तयार मै थाबगी मथक्ता नुंग अमदी उवा सिंग कया फैजिंदुना हाईवे असिदा चटलिबा गाड़ी अमदी मियोयसिंग थिंगबगी खोंगजंग असिसु संगसिनखि इम्फाल जिरिबा अमदी इम्फाल मोरे लंबीगी ओइनसु मफम कयादा कुकी फुरुकी नुपीसिंग यावना मियोय कया थोरक्तुना लंबी थिंगबगी खोंगजंग सिंग चंगसिनखि खोंगजंग असिना मरम ओइदुना कुकीना नमनदाबा डिस्ट्रिक्ट सिंगदा लैबा कैथल सिंग थोंगलोनखि सिक्योरिटी फोर्स की मकैदगिसु मफम कयादा डिप्लॉय तौदुना लंबी थिंगबसिंग तनखाइबगी थबक सथखि ngasiगी ओइना पामदबा थोदोक थोकपगी पाउ लैते अतोप पाउगी लिखुन अमगी मतुंग इना मतम कक्तबा टोटल शटडाउन की खोंगजंग चुराचानपुरदसु मपुंग फाना संगसिली मरु ओइना ngasi अयु अंगनबदगी हौना कुकी नाहा अहल अमदे नुपीसिंग लंबी थोक्तुना उवा नुंग फैजिंदुना अमदे टायर मै थाबना चिंगमा मखल कयागी खोंगजंग सिंग संगसिली चुराचानपुर शटडाउन यावना डिस्ट्रिक्ट असिगी लालोन इतिक की मफम कया थोंगलोन बद नत्तना महिलोइसंग सिंग बैंक न चिंगमा थोंग हांगनखिदे अमरोमदा डिस्ट्रिक्ट असिदा इरांग थोरकपा याबगी अकीबा लैबना डिस्ट्रिक्ट एडमिनिस्ट्रेशन ना स्टेट पुलिस यावना मसिंग यामलबा सेंट्रल फोर्सिंग साइथोक्तुना गाक सेनबगी अकनबा थबक पाइखली लोइनना हौजिक फावबगी ओइना डिस्ट्रिक्ट असिदा पामदबा थौदोक थोकपगी पाउ लैते हाइरि पाउसे असिगी मखाताना लंबी थिंगबा कुकी प्रोटेस्टर सिंगना नोंमै सिजनकी हाइबा स्टेट फोर्स की वफम थमजगे यूनियन होम मिनिस्टर अमित शाह ना पीकिबा फ्री मूवमेंट इंस्ट्रक्शन की मखादा ngarang ahanbo oina नेशनल हाईवे 2 इम्फाल दिमापुर लंबीदा इम्फाल दगी सेनापति फावबगी MST की बस सर्विस हौदोकपगी नुमित्ता कांगपोक्पी डिस्ट्रिक्ट की मनुंग चन्ना नेशनल हाईवे की मफम कयादा कुकी सिंगना लंबी थिंगबगी खोंगजंग संगसिनबगा लोइनना मखोइना नोंमैसु सिजनकी हाइना स्टेट फोर्स की मैकैदगी फोंदरखरे मणिपुर पुलिस की कंट्रोल रूम दा थदरकपा चिरोलामादा कुकी प्रोटेस्टर सिंगी मैकैदगी ngarang लंबी थिंगबगी खोंगजंग की मनुंगदा नोंमै सिजनरखि इरांग लक्सिननबा होनबदा फिबम लूना सोकपा अनि यावना सिक्योरिटी पर्सनल कुनगा तरेट असो अपनंखि ngarang सेनापति तमना लाकपगी लंबी कांगपोक्पी गमगी फाइद कुकी प्रोटेस्टर सिंगना मसिंग थिंगमदना नुंग थोमजलखि मियाम तंखाइनबा सिक्योरिटी फोर्स ना टियर गैस सिजनकी अदुबु लंबीदा नुंगजाव उवा पाइसिनबा यावना अकनबा मोंगदा लंबी थिंगखि लंबी थिंगबगी खोंगजंग संगसिलकलिबा कुकी प्रोटेस्टर सिंगी मरक्तगी सिक्योरिटी फोर्स तमदा नोंमै कापसिलखि लोइनना सिक्योरिटी ना तोंगबा गाड़ी अनिसु मैथाकी हाइरि मखाताना अमंग अता थोक्खरबा लाइसेंस सिंग सेमजुननबा थौरांग लखलकपा थगतली हाइबा इमा कुंदोंग लैरेंबी थगल लुप की वफम थमजगे मणिपुर दा लोना चंगसिलखिबा कुकी जो नार्को टेररिस्ट सिंगना कुमजा 2023 की मे अहुमदगी मणिपुर की लाइफम लाइसंगना चिंगबा कया मै थाबा मदी अमंग अता थोनखिबा कया अदु महौसा की फिबमदा अमुक हन्ना थमगदबनी हाइना मणिपुर कन्नबगी अचौबा थौदांग लौरिबा अरामबाई तेंगोल की मैकैदगी गवर्नर अजय कुमार बलादा थमखिबा वफमना मरम ओइरगा मदुबु थबक ओइना ओंथोकनबा यूनियन होम मिनिस्टर अमित शाहना मणिपुर की गवर्नर दा पौताक पिरकपा असिमक इमा कोंदोंग लैरेंबी तौगल लुक मोरेना थगतपा मदी अपेनबो फोंदोरकली चिरोल अमदा मणिपुर की उमंगलाई सिंगी ममिंग पनबदा अमा ओइरिबा मोरे की इमा कोंदोंग लैरेंबी की कुबम जोकोकी नार्को टेररिस्ट सिंगना कुमजा 2023 की मे अहुमदगी मंगा फावबगी मनुंगदा असम राइफल्स की मिटमांगदा मै थादुना mangan khibne amade sanglen manungda leiba lan thum pumba lut tobga loinana sanglen na chingbasu amang ata thon ke maramasina
amang ata thokraba ima lairembi asigi sanglen nauna semjin sajin baga loinana piba yaba compensation center amadi state lengakna pibiu haire amaromda chahi ani phajila kadawraba lana sibu loisinana ba khongthang ama oina union home minister na manipur gi lambi seng maru oina national highway seng khangdoktuna mahusagum chathok chasin taunaba thorang ama lokholakpa asimak afaba khongthang ni loinana lana sina maram oiraga hauzik lanjena duna lairiba IDP seng masa gi horokpa maram damda anjilhanaba thabak lokhotpiu haina state amadi center gi pungning chingsilakli makhatana aroibada kuki purup seng Indian citizen amani haina laurabadi center na larok liba phirep yafam thoi haiba Waijoy Kumar yofam thamjigi kuki purup seng Indian citizen amani haina lauba taragadi center na larok liba phirep yafam thoi haina National People's Party NPP gi state president Yumnam Joy Kumar fogdokre wafam asi ngasi naurem thongda leiba NPP gi office da pangthokiba pau gi mifam amada pangdokibani makna makha taraduna hai balance tawraga lambi chalandabada kanagumba amata tongzaba laite khudingmak mangjaba ngaktani Union Home Minister Amit Shah amadi Manipur gi governor na free movement yahalagani haina thamkiba wafam adu kuki purup singna yaningde haiba uttuna ngarang pamdaba thodok kaya thokpada natana misi mina amadi asok apan kaya ama nangkhi kuki singna tariba wafam singa si Indian Union gi part amara nattabra haibasi khangpham thoi aigi lam migi lam haiba khenaba thamdana sathok sasin tawba haiba si citizen khudingwak ki right ni isagi iramdamda free movement yahanda haiba si kuki singna yafam thoi kuki purup sing Indian citizen amani haina lawba taragadi center na laruk liba warep asi yafam thoi haike mahakna hai makhoina leiriba lam asi India gi part ama natte haina khanba taragadi kuki singna leiriba lam asi thadoktuna atoppa mafam amada chatlaga leiba yagani India citizen amani India gi part amani hairagadi India constitution gi against the karisu ningai leite home minister gi wafam yafam thokpani haina thamkibaga loinana hauzik iramdam asida oiriba phibam asina miyam kham thengna wahalingai chairakta national highway seng thingdok Thingjin tawba asina community amakhak natana community khudingmakta wahali masisu governor na kupna yengsinduna lambi chathok chasin yanaba honagadabani logi wangmada thabak sathariba seng chapchaba action lawbiu haiki loinana micham kaya ama khangba waraklagadi karigumba khara tawrakpa yai haibasi kaugdaba phai India constitution da piriba right khudingmak phangvam thoi haiba wafamsu thamkhi haiba wafam sing asi thamjaraga ngasigidi matang saida loichinjare